ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯉꯥꯡꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪꯒ ꯂꯩꯅꯕ ꯃꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯏꯄꯥ, ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯒ ꯀꯔꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯇꯣꯜꯂꯕ ꯅꯥꯏꯅ ꯈꯔ ꯉꯥꯡꯒꯗꯧꯔꯤ꯫ ꯑꯩꯅ ꯉꯥꯡꯕ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯃꯛꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯐꯖꯕꯁꯦ ꯈꯪꯕ ꯉꯝꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯃꯁꯨꯡ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯩꯈꯣꯏꯅꯤ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯗ ꯂꯩꯒꯗꯕ ꯃꯔꯨꯑꯣꯏꯕ ꯒꯨꯟꯗꯤ ꯏꯁꯣꯔ, ꯏꯄꯥ ꯏꯁꯣꯔ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯒꯨꯟ ꯑꯗꯨꯅꯤ꯫ ꯏꯁꯣꯔꯗ ꯀꯔꯤ ꯃꯔꯨꯑꯣꯏꯕ ꯒꯨꯟ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯖꯣꯟꯒꯤ 4:9 ꯍꯥꯏ, ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯗꯦ, ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯕꯨ ꯈꯪꯉꯕꯅꯤ, ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯏꯁꯣꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤꯗꯒꯤ ꯈꯪꯉꯦ ꯏꯁꯣꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯝꯆꯠꯁꯤ ꯀꯔꯤꯅꯣ? ꯏꯁꯣꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯝꯆꯠꯇꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯄꯨꯝꯂꯠ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯒꯨꯟ ꯑꯁꯤꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ, ꯄꯥꯄꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯕꯤꯔꯛꯇꯨꯅ ꯄꯥꯄꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯔꯤꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯍꯥꯟꯅ ꯎꯠꯄꯤꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯎꯠꯐꯝ ꯊꯣꯛꯑꯦꯕ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯕꯥꯏꯕꯜ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝꯗꯤ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯦꯕ꯫ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯕꯥꯏꯕꯜ ꯂꯩꯇꯦ, ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯏꯁꯣꯔ ꯑꯣꯏꯗꯦ, ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯏꯗꯦꯕ꯫ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯑꯗꯨꯅꯅꯦ ꯑꯍꯥꯟꯕ ꯖꯣꯟꯒꯤ 5:3 ꯍꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯑꯔꯨꯝꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯎꯠꯀꯅꯤ? ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯎꯠꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯕꯥꯏꯕꯜꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕ ꯌꯥꯊꯪꯁꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? 10 ꯀꯃꯥꯟꯃꯦꯟꯠꯅꯤ꯫ ꯍꯥꯏꯔꯤꯕ 10 ꯀꯃꯥꯟꯃꯦꯟꯠꯁꯤꯒꯤ ꯃꯔꯝꯗꯗꯤ ꯅꯈꯣꯏꯅ ꯄꯨꯡꯁꯥꯟꯕ ꯀꯨꯟꯒꯤ ꯑꯩꯈꯣꯏꯅ 2ꯗꯒꯤꯅ 18, 19 ꯑꯁꯤꯒꯤ ꯈꯣꯡꯁꯥꯟꯕ ꯆꯦꯞꯇꯔ 20 ꯑꯁꯤꯗ ꯅꯈꯣꯏꯅ ꯐꯖꯅ ꯄꯥꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯉꯥꯡꯖꯔꯔꯣꯏ꯫ ꯑꯗꯨ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤ ꯑꯔꯨꯝꯕ ꯅꯠꯇꯦ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯚꯁ ꯍꯥꯏꯕꯅꯤ꯫ ꯒ꯭ꯔꯤꯚꯁ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯄꯣꯂꯨꯝ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯄꯣꯂꯨꯝ ꯑꯣꯏꯅ ꯈꯜꯂꯦꯕ꯫ ꯃꯁꯤ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯖꯒꯦ ꯀꯔꯝꯕ ꯃꯤꯅ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯄꯣꯂꯨꯝ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ, ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯖꯒꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯕ ꯎꯠꯀꯦ ꯍꯥꯏꯔꯗꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯌꯥꯊꯪ ꯉꯥꯛꯄ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯎꯠꯄ ꯉꯝꯗꯦꯕ꯫ ꯑꯅꯤꯁꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈꯪꯉꯤ꯫ ꯑꯃꯨꯛ ꯌꯦꯡꯁꯦ, ꯖꯣꯟ 13:23-24 ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯎ, ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯐꯪꯂꯕ ꯑꯃꯁꯨꯡ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯥꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯎꯠꯀꯅꯤ? ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯃꯒ ꯄ꯭ꯔꯚꯨꯅ ꯄꯤꯔꯤꯕ ꯌꯥꯊꯪ, ꯄ꯭ꯔꯚꯨꯅ ꯄꯤꯕ ꯌꯥꯊꯪ ꯍꯥꯏꯕꯗꯤ 10 ꯀꯃꯥꯟꯃꯦꯟꯠꯅꯤ꯫ ꯏꯄꯥ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯏꯁꯣꯔꯃꯛꯀꯤ ꯃꯈꯨꯠꯃꯛꯅ ꯅꯨꯡꯄꯥꯛ ꯑꯅꯤꯗ ꯏꯕꯅꯦꯕ ꯌꯥꯊꯪ ꯍꯥꯏꯁꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯍꯥꯏꯁꯦ 10 ꯀꯃꯥꯟꯃꯦꯟꯠ꯫ ꯑꯗꯨꯅ ꯃꯁꯤ ꯏꯟꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯑꯗꯤ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯔꯦ, ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯏꯄꯥ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯅꯤ, ꯑꯗꯨꯒ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯌꯥꯊꯪ ꯉꯥꯛꯄꯁꯤꯒ ꯀꯌꯥꯒꯤ ꯃꯔꯤ
mari lene habse masina ju tai batang da muyengse Galatian mangagi tara mari da hai nakhoi na nahak na hajo ko nahang na nahaki kairo lekai buna sama kumna nungsi gatabani hairiba wahai asimata wayanda thung punamak thungni hai sidana manipudana makung phayamni fulfill adi makung phabade koina show wayanda thung kuding muche koina nga I have ni amaram koi punchi da show wayanda thung kuding muche kamaina nga I have na basida palibu wayanda thung haidi maroina aw nungpa ani ni nungpa amada yawriba wayanda thung punam ani shubu nungpa yawriba ya thung akon begi ya thung taru adubani koina kairo lekai bu na sam ku nungsiba da haidi kairo lekai bu sam ku nungsi horen makada jo koi yemnasi ko Fortune mari ki kun mathoi da sum na hai kana gumbi amana aina ishobu nungsi haraga machim naw wing thebudi mahak minam bani hai haidi koina isho nungsi haraga koi isnaw se yeng thiraba haidi isnaw nungsi draba tuku saba taragadi sidai tuku saba mi ko tuku saba taragadi asi minam bani hai ne koina isho nungsi ba aduna koina isho nungsi ragadi koi kairo lekai da leriba isnaw sim haidi ai ki pomina ba akoigi karu lekai da leriba kudimose koi isnaw sing nungsi neba isho nungsi ba mina kai machim manaw nungsi ba neba machim manaw nungsi ba mina masi isho nungsi ba habse nam dai neba masini masida haibse maramdi mach awu ba machim manaw nungsi da ba aduna udaba isho bu karam nungsi ba ngangwadage ai koina mangwandagi phangba yathang adu asini isho nungsi ba maha aduna mahaki machim manaw sing nungsi ga da bani ai kya da phajakhra besnausa masini Christian amo oibigi sengba maram sa haibse karino nungsi hitaba mina Christian oibe yaroi aduga nungsi ba haibse ka yathanga phasiga matang khuding da chetpa mari lene haibse masina ju takli mathang da mo khoi yengmnase koina nungsi ba haibse phadana sida Romeo tarahum dogi nipan de ina tara da sunna hai masida isam na ge amana amabu nungsibagi laman tuan banatna mi kana amatadagi laman tuan gino hai ai koina nungsiba haibje koida laman tuan duna leirabne taibu mi ba koina hingliba makai nungsiba ase laman tuan duna leirabne haibne masida maramdi atopa mi bu nungsiba maha duna wainda thang bu thungale atopa mi bu nungsiba maha duna wainda thang thungale masida pallibu wainda thang je karino haibje masida mai khengna tai ko isnausa yengse thungale wainda thangdi hadi mana pali wainda thangdi nahana mitumya lanaroi dabni nahana mi haloi dabni nahana uraloi dabni nahana aramba saki piroi dabni nahana karam loi dabni aduga atopa ya thang leirabdi hariba asida sublabni nahana naki yumlona babuna samakumna nungsi gadabni nungsibana yumlona bada phatta bataude maram adana nungsibana wailda thang thungale masida paliba koina koi ekhoi karu lekai bu isha makumna nungsigadabani haibse masida waina thung haibse masida paliba mi hat kenu mi to mi wala naganu mi gi mapo huralu karam phalo haiba waina thangji krai de yawke masi ten kamamen gi ani shubanu fa adu de yawke masi ekhoina khanga do aduna sinaw sing khoina haigede de khoina nungsi ba haibse ge mamang du text mem pare nungsi ba haibse ge yathang apa asiga matam khuding da thadung na ba yade masi yamna sepa mari le maduna ni sida haji nungsi na waida thungthungi habdi khoina khoi kairo le ka bu nungsi ba habsina khoi gi yathang ten kamam ki numpa ani shubu numpa ki akon bagi yathang taru ado khoin mapung pharam ne khoina kairo le ka nungsi ba ta de kairo le ka sam ku nungsi ga di khoina mon da phata ba tawre halo kholo kari uma amata tawre ba khoina khana chaina ba habse karim ta tawre ba aduga koina masini ko aduga Matthew 22 gi 37-40 da Prabhu Jisu Christ na phadana haire sida aduna masini ko koina ngasai nungsi ba habdo explain torokon ko shodi nungsi bani shogi nungsi ba se kari no haje ya thangduga mari lene ngasai aduna haire ba ya thang je mu sida mu laide ten kama menje nungsi ba habse ya thang ani dong laide adu ya thang ani sina mu ten kama me do sandong na tak ne adu ten kama me habse gi maram dene whole bible na sandu je sida masida hai maduda jisna mo da ke nana na ke choi hobo thamo apumba thawai apumba amsun na pun apum nam sigadamni masi ahan bam sun kwadi saubu ya thang ne kwadi saubu ya thang de sine
masidi karino hada masida palibje karino ahan bagi nungpak ahan ba nungpak te iriba yathang mari tune sinausa masini haiba yathang mari ngak paise masi akhoi ki chaw kaino ne haiba yathang mari je ngak taragadi koine shobu nungsire isho nungsiragadi akon bagi yathang lemahuri batar wase mathanda nungak sera kaneba ishobu nungsigrabnina akon bagi yathang jingje akhoi na phajana nungak sera kaneba masina kwadi shawba yathang haibje sini ten commandment gi aham mari da Prabhu Yesu Krishna samjalaga masida hairibneba aduga anishuba adi asigumni nahana nahaki yumona bomna samakumna nungsikadabni wain jathang de yawriba khudima amsung batak thuba missing wadu yathang anisida suklabni masida haise 40 daije on these two commandments hang all the law and prophet id maichoksing idamba bible je maichoksing ibni aduga all the law haidi Moses na piriba law koina Moses ki lari manga da piriba law khudima sida all the law haji maruin sida palib je koina darka leba law khudima de koina sakat pa du tawba adugi law du di darka lete ko adu koina buji nga ko darka lete prabhu da thilaga ta law khidu law aduna tabal law makhai je masine maruina all the law sida min to je koina ten commandment ne maruina haji masi ten commandment ji ni aduga ten commandment ji gi maram de ne ba mai chawina ngalibase aduga ten commandment haibse isho masamaki magi lamsatni aduga isho masamaki sangbidan ni haibse masida makeshana taib ishinausa leiba amagi nature magi karamba phibam dalai masi phaipate haibse magi sangbidan lepe aduna democracy chapalai ba dictatorship chapalai ba haibse magi sangbidan gi makhad lepe aduga isho na ikhoda pi ba sangbidan jidi nungsiba haibneba shogi leba khudimokse sagada malem university da leba khudimokse kaino hakane shogi nungsiba sigi makhada in thamne aduna nungsiba lairagadi malem pithib da hana sunaba lairoi aduna wainda thangak pa haibse mathanda lakani haibse masida mayeksin ta ai bisnausa aduni sidaida aduga haidiba sidege kone kange wainda thanga nungsiba ka kyam gi mating mari leina bage haibse masi sen amagi mamai animakne ngkom aduna head and tail haibse masineba adu khoigi miyebda hagana khubak khunamneba aduna khubak yautna di khunam lero khunam yautna di khubak lero ani je suta thadukna be yade haibse khoina ngakadone kawroidabneba adu kana khisan kharana di yathanga pa darka leite haina kana mission haeba adu madu lale yathanga pa haibse ishonung sibani koine ishonung sidragadi koi Christian oidre masi koine kawbe ade aduga Matthew 19 da asida 19 gi 16 to Matthew 19 gi 16 to 19 da haibse masi ge koine arang ko phangade ge di kaidogune hamni Prabhu Yesu Christ na hai ko yathanga o hai amu naha oibe na kumbadne karamba yathanga matana Prabhu na khum ko nahana mi haloidabni nahana mitumyo lanaroidabni nahana Puraloi dabni amsu nahana aramba saki piro ibdani namana papi kai kuna aduga nahaki yulono bo na samba kumna nushika dabni haje masida paliba prabuna paliba yathangje kaino maroina masi yathang taragi akoina akon bigi taruk adubne adura masida maroina akoina lai muti lalaga top lai kurama khoi chaga sakadra saloi masida haje nushiba habsini habse akoina masida yamna maru oina taib aduga hausi akoina asigumba yathangak taba nungsiba hitaba mije karamna Christian aini hausi akoi Manipurda maiteiga kuki ga hanari kuki haiba jati chinga ayamna Christian adubu asengbde mokoi Christian nati haibe maramdi baiba na haiba yathang moi leithugai nungmai parega khoida kapi koi maitei sinau sing da khale aduga mokoina प्रार्थना tabi Prabhu Yesu Krista da kurami masi Prabhu na tabi gadraba मखोई प्रार्थना ताबिगद्र सुदा दाबिरे अदुनने सिरिबजे मखोइने हेना सिरिबजे मरमदि करिनो ख्रिस्तान ने हारगा इशोगी अथंगाकरे हाबदि पाप तौरे अदुना इशोना मखोई की प्रार्थना सुनता ताबिरोय मखोइने तालेबे डिमांड सिंजे अमत ताबिरोय मरमदि इशोगी नुक्सि भाइस लेतेबा असेंबदि ख्रिस्ताना नोंदा लान तौगदबा नते ख्रिस्तान दि नंगी यंगलबबु नसामकुमना नुक्सि हैना बाइबल या थंग पिबनेबा Matthew 5 की 44 है
ꯌꯦꯛꯅꯕꯕꯨ ꯏꯁꯥ ꯌꯦꯛꯅꯕꯁꯦ ꯅꯨꯡꯁꯤꯎ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯀꯨꯀꯤꯅ ꯃꯩꯇꯩꯁꯤꯡꯁꯦ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯦꯕ ꯃꯔꯝ ꯈ꯭ꯔꯤꯁꯇꯥꯟꯅ ꯃꯩꯇꯩꯁꯤꯡꯗ ꯌꯦꯛꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯦꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯑꯔꯥꯟꯕꯁꯤꯗꯤ ꯁꯦꯝꯖꯤꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯇꯧꯍꯣꯏꯔꯣꯏꯗꯕꯅꯦ ꯃꯔꯝꯗꯤ ꯏꯁꯣꯔ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯌꯥꯊꯪ ꯉꯥꯛꯇꯕꯗꯒꯤꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯍꯥꯏꯕ ꯇꯥꯕꯤꯒꯅꯨ ꯏꯆꯤꯟ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏ ꯌꯥꯊꯪ ꯉꯥꯛꯇꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯩꯈꯣꯏꯗ ꯇꯦꯔꯣꯔꯤꯁ ꯑꯃ ꯑꯣꯏꯔꯦꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯁꯦ ꯌꯥꯊꯪ ꯉꯥꯛꯇꯕ ꯃꯤ ꯑꯣꯏꯔꯗꯤ ꯇꯦꯔꯣꯔꯤꯁ ꯃꯨꯁꯂꯤꯝ ꯇꯦꯔꯣꯔꯤꯁ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯤꯡꯁꯥ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯊꯪ ꯉꯥꯛꯇꯕ ꯉꯥꯛ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯦ ꯀꯃꯥꯏꯅ ꯌꯥꯊꯪ ꯉꯥꯛꯇꯕ ꯅꯠꯇ꯭ꯔꯣ ꯏꯁꯣꯔꯒꯤ ꯗꯥꯎꯁꯟ ꯑꯣꯐ ꯀꯤꯜ ꯍꯥꯏꯕ ꯌꯥꯊꯪꯗꯣ ꯉꯥꯛꯇꯕꯒꯤꯅꯦꯕ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯦꯕ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯎꯠꯀꯗꯕ ꯃꯤꯗꯣ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯃ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯂꯩ ꯌꯥꯊꯪ ꯉꯥꯛꯄ ꯑꯁꯤꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯈꯜꯂꯒ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯃꯁꯤꯃ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯦ ꯌꯥꯊꯪ ꯉꯥꯛꯑꯒ ꯑꯩ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗꯨꯗ ꯃꯔꯥ ꯅꯥꯏꯅ ꯃꯊꯟꯇꯗ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯌꯥꯊꯪ ꯇꯔꯥ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯨꯡꯖꯔꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯊꯪ ꯉꯥꯛꯇꯕ ꯌꯥꯗꯦ ꯇꯦꯡꯀ ꯃꯥꯡ ꯌꯥꯊꯪ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯒꯤ ꯃꯄꯥꯟꯅ ꯉꯝꯃꯅꯤ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯛꯇꯤ ꯄꯤꯅꯕꯤꯕ꯭ꯔꯒ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯉꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯛꯀꯅꯦꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯔꯕ ꯃꯇꯨꯡꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯗꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯟꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯕꯨ ꯌꯥꯊꯪ ꯉꯥꯛꯄꯅ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤ ꯎꯄꯥꯏꯅꯤ ꯈꯜꯂꯒ ꯉꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯛꯀꯨꯝꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯒꯤ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯇꯝꯖꯦꯕ ꯏꯄꯥ ꯏꯁꯣꯔ ꯅꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯄ꯭ꯔꯚꯨ ꯅꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯟꯅ ꯃꯈꯣꯡ ꯇꯨꯖꯔꯕ ꯃꯇꯝꯗ ꯃꯊꯟꯇꯗ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯂꯥꯛꯀꯅꯦꯕ ꯕꯥꯏꯕꯜꯗ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯈꯨꯗꯝ ꯄꯤꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯒ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯒꯗꯤ ꯃꯊꯟꯇ ꯌꯥꯊꯪ ꯑꯁꯦ ꯑꯗꯨꯝ ꯉꯥꯛꯆꯔꯒꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥꯒꯤ ꯃꯄꯥꯟꯅꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅꯅꯤ ꯀ꯭ꯔꯣꯁꯇ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯈꯤꯕ ꯃꯗꯨ ꯁꯤꯕꯤꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯊꯧꯖꯥꯟ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯕꯨ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯁꯤ ꯑꯗꯨꯒ ꯃꯊꯟꯇ ꯌꯥꯊꯪ ꯉꯥꯛꯄꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯌꯥꯊꯪ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯒꯨꯝꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯕ ꯇꯝꯂꯒ ꯃꯉꯣꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯌꯥꯊꯪꯁꯦ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯃꯦꯟ ꯍꯥꯏꯔꯒꯁꯨ ꯀꯃꯦꯟ ꯏꯕꯤꯌꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯕꯥꯏꯕꯜꯗꯒꯤ ꯁꯟꯗꯣꯔꯛꯄꯁꯦ ꯑꯆꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯣꯏꯕ ꯋꯥꯍꯩꯗꯨ ꯈꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯅ ꯕꯥꯏꯕꯜꯗꯒꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯂꯧꯕꯤꯒꯅꯨ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯌꯥꯊꯪ ꯉꯥꯛꯄꯁꯤꯒ ꯇꯣꯟꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯎꯠꯆꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ